ꯃꯣꯏ ꯄꯥꯕꯨꯡ ꯕꯤꯕꯥ ꯑꯃꯈꯛ ꯌꯥꯎꯕꯁꯤꯡꯁꯦ ꯂꯐꯨꯅ ꯆꯥꯛꯀꯧ ꯍꯥꯏꯌꯦ ꯅꯠꯇ꯭ꯔꯗꯤ ꯕꯤꯕꯥꯁꯤꯡꯒꯤ ꯄꯨꯟꯁꯤ ꯇꯦꯜꯂꯦꯌꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯗꯣ ꯑꯃꯨꯛꯇꯪ ꯆꯥꯛ ꯀꯧꯊꯣꯛꯄꯤꯁꯤꯔꯥ ꯍꯣꯏ ꯍꯣꯏ ꯅꯪꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯒ ꯍꯦꯛ ꯁꯤꯜꯂꯣ ꯑꯗꯨꯗꯤ ꯃꯣꯏ ꯄꯥꯕꯨꯡ ꯀꯩꯗꯧꯉꯩ ꯁꯪꯒꯗꯒꯦ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯗꯣ ꯈꯔ ꯊꯨꯅ ꯍꯦꯛꯇ ꯀꯧꯔꯨꯁꯤꯔꯥ ꯍꯣꯏ 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 ꯑꯩ ꯐꯅꯕ ꯁꯤꯜꯂꯒꯦ ꯂꯐꯨꯅ ꯀꯧꯔꯕꯅꯤꯅ ꯉꯥ ꯑꯃꯃꯝ ꯍꯥꯞꯄꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯐꯩ ꯐꯩ ꯋꯥ ꯅꯪꯒꯤꯁꯨ ꯁꯦ ꯑꯋꯥꯠ ꯑꯄꯥ ꯍꯥꯏꯔꯛꯎꯀꯣ ꯍꯣꯏ ꯏꯆꯦ ꯏꯆꯦꯅ ꯊꯣꯡꯉꯤꯕ ꯂꯐꯨꯁꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯗꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯏꯆꯦ ꯌꯥꯝ ꯍꯥꯎꯋꯤꯗ ꯃꯥꯃꯥ ꯂꯐꯨꯗꯣ ꯍꯥꯎꯕ꯭ꯔꯣ ꯀꯩ ꯂꯝꯒꯤ ꯂꯐꯨ ꯃꯥꯜꯂꯦ ꯈꯪꯗꯦ ꯑꯩꯅ ꯃꯣꯏꯔꯥꯡ ꯂꯝꯈꯥꯏꯗꯒꯤ ꯂꯩꯔꯛꯄꯅꯤꯗ ꯃꯣꯏꯗꯨꯁꯨ ꯗꯨꯄ꯭ꯂꯤꯀꯦꯠ ꯀ ꯌꯥꯝ ꯊꯣꯛꯑꯦꯗ ꯂꯐꯨꯁꯤ ꯆꯥꯁꯜꯂꯨ ꯆꯥꯁꯜꯂꯨ ꯆꯥꯎ ꯆꯥꯎ ꯑꯩꯗꯤ ꯅꯣꯏꯗ ꯀꯧꯔꯦ ꯅꯪꯗꯤ ꯀꯅꯥꯗ ꯀꯧꯗꯣꯔꯤ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯕꯨꯗꯤ ꯃꯣꯏ ꯄꯥꯕꯨꯡ ꯃꯅꯦꯅ ꯀꯧꯕꯗ ꯑꯗꯨꯝ ꯌꯥꯎꯔꯅꯤꯗ ꯃꯣꯏ ꯄꯥꯕꯨꯡ ꯁꯒꯣꯜꯕꯟꯗ ꯏꯐꯨꯠ ꯐꯥꯎꯋꯦꯌꯦ ꯏꯄꯨꯊꯧ ꯄꯥꯈꯪ ꯃꯁꯥ ꯐꯣꯡꯉꯦ ꯑꯝꯇ ꯈꯨꯔꯨꯝꯃꯨꯁꯤꯕ ꯍꯣꯏ 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 ꯈꯣꯏꯔꯨꯝꯃꯨꯁꯤ ꯀꯩꯗꯧꯒꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯆꯠꯂꯁꯤꯔꯥ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯃꯣꯏ ꯄꯥꯕꯨꯡ ꯑꯋꯥ ꯑꯅꯥ ꯇꯥꯎ ꯍꯥꯏꯕ ꯂꯩ ꯍꯥꯏꯔꯤꯁꯦ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯇ꯭ꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯁꯦ ꯆꯍꯤꯁꯨ ꯃꯇꯥꯡ ꯆꯥꯔꯦ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯁꯤꯔꯥ ꯃꯁꯥꯒꯤ ꯊꯕꯛ ꯑꯃ ꯇꯧꯕꯁꯨ ꯅꯠꯇ꯭ꯔꯤ ꯉꯥꯏꯈꯣꯗ ꯁꯈꯤ ꯍꯩꯃꯥ ꯑꯁꯤꯕꯨ ꯉꯥꯏꯕ ꯌꯥꯔꯤꯕ ꯃꯇꯥꯡꯂꯣ ꯊꯕꯛꯀꯤ ꯋꯥ ꯑꯗꯨ ꯑꯗꯥꯏꯅ ꯊꯤ ꯂꯩꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯍꯣꯏꯅꯦ ꯑꯗꯨꯗ ꯃꯁꯥ ꯃꯇꯤꯛ ꯆꯥꯔꯒ ꯃꯧꯗꯨ ꯊꯤꯕꯅ ꯐꯩꯗꯅ ꯃꯁꯥꯒꯤ ꯈꯪꯅꯖꯕ ꯂꯩꯔꯒꯅ ꯀꯣꯛ ꯄꯨꯁꯤꯜꯂꯛꯑꯣ ꯍꯥꯏꯔꯅꯤ ꯂꯩꯇ꯭ꯔꯒꯅ ꯑꯩꯅ ꯑꯃ ꯀꯣꯛ ꯊꯤꯔꯒ ꯂꯣꯏꯔꯦꯗꯅ ꯃꯁꯥ ꯃꯇꯤꯛ ꯆꯥꯕ ꯍꯥꯏꯕꯨ ꯀꯩꯅꯣ ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯇꯤꯛ ꯌꯥꯝ ꯆꯥꯏꯅ ꯐꯠꯇꯕ ꯆꯤꯟꯖꯥꯛ ꯁꯤꯖꯤꯟꯅꯕ ꯑꯉꯥꯡꯁꯨ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯍꯥꯏꯔ ꯌꯧꯅ ꯍꯩ ꯀꯩꯅꯣ ꯅꯪꯒꯤ ꯌꯧꯔꯦ ꯍꯥꯏꯕꯗꯨꯅ ꯌꯥꯔꯣꯏꯅꯦ ꯑꯩ ꯀꯔꯤ ꯑꯣꯏꯔꯤ ꯅꯪ ꯀꯔꯤ ꯑꯣꯏꯔꯤꯅ ꯍꯪꯅꯔꯕ ꯃꯇꯝꯅꯤꯅꯦ ꯑꯩ ꯍꯧꯖꯤꯛꯇꯤꯅꯦ ꯃꯤꯗ ꯌꯦꯡꯅꯗ꯭ꯔꯕꯅꯤ ꯃꯔꯜꯗ ꯌꯦꯡꯅꯔꯕꯅꯤ ꯍꯧꯖꯤꯛꯇꯤꯅꯦ ꯃꯦꯇꯔꯤꯌꯦꯂꯤꯁꯇꯤꯛ ꯑꯣꯏꯔꯕ ꯃꯇꯝꯅꯤꯅꯦ ꯅꯠꯇꯦ ꯁꯤꯗꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯔꯒ ꯃꯧ ꯊꯤꯗꯣꯏꯅꯣ ꯃꯔꯟꯗ ꯌꯦꯡꯉꯒꯅ ꯃꯄꯥ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥꯅꯤ ꯀꯣꯛ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯅꯪꯒꯤ ꯋꯥꯁꯤꯗꯤ ꯑꯩ ꯏꯁꯥꯃꯛ ꯏꯌꯥꯝꯕꯗꯨ ꯑꯥꯏꯑꯦꯁꯅꯤ ꯑꯩꯒꯤ ꯌꯨꯝꯗꯨ ꯊꯪꯅꯕꯗꯨ ꯕꯤꯜꯗꯤꯡ ꯑꯋꯥꯡꯕꯅꯤ ꯍꯥꯏꯗꯨ ꯇꯥꯔꯦꯅꯦ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯏꯃꯥ ꯅꯪꯒꯤ ꯋꯥꯔꯤꯅꯤꯅꯦ ꯁꯥꯔꯤꯁꯦ ꯑꯩ ꯌꯥꯎꯗꯅ ꯑꯩꯒꯤ ꯋꯥꯔꯤ ꯁꯥꯕꯗꯨꯕꯨꯅꯦ ꯕꯦꯛ ꯕꯥꯏꯠ ꯇꯧꯕ ꯍꯥꯏꯁꯦ ꯍꯥꯏ ꯕꯦꯛ ꯕꯔꯥꯡꯀ ꯈꯪꯗꯦ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯗꯧꯕ ꯂꯩꯀꯣ ꯀꯩ ꯋꯥꯅꯣ ꯍꯥꯏꯁꯦ ꯏꯃꯥ ꯍꯥꯏ ꯃꯃꯥ ꯅꯪꯕꯨ ꯆꯥꯛꯇꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯣꯏꯁꯜꯂꯨꯅꯦ ꯑꯗꯨꯒ ꯇꯞꯅ ꯏꯪꯅ ꯈꯟꯅꯁꯤꯅꯦ ꯉꯥꯏꯈꯣꯗ ꯃꯣꯏ ꯄꯥꯕꯨꯡ ꯇꯞꯅ ꯏꯪꯅ ꯈꯟꯅꯕ ꯌꯥꯕ ꯋꯥꯁꯨ ꯅꯠꯇꯕꯁꯤꯗ ꯑꯣ ꯇꯧꯔꯣ ꯇꯧꯔꯣ ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯣ ꯍꯩꯃꯥ ꯀꯔꯤꯅꯣ ꯑꯃꯨꯛ ꯁꯥꯎꯒꯠꯄꯤꯔꯛꯏꯁꯤꯅ ꯃꯇꯝꯁꯦ ꯂꯩꯇ꯭ꯔꯦ ꯍꯥꯏꯖꯕꯒꯤ ꯋꯥꯅꯦꯕ ꯑꯩ ꯁꯥꯎꯗꯦꯅꯦ ꯃꯇꯥꯡꯗꯣ ꯆꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤꯅꯦ ꯍꯥꯏꯗꯣ ꯋꯥꯅ ꯍꯦꯛ ꯍꯥꯏꯗꯤ ꯑꯃꯨꯛ ꯑꯣꯟꯁꯟꯅꯔꯒ ꯀꯦꯅꯗꯅ ꯂꯩ ꯍꯩꯃꯥ ꯏꯍꯦ ꯃꯃꯥꯁꯨ ꯃꯆꯥꯁꯨ ꯆꯞ ꯍꯦ ꯃꯥꯟꯅꯩꯗ ꯕꯨꯡꯉꯣ ꯍꯥꯎꯅꯦ ꯏꯃꯥ ꯍꯩ ꯅꯪꯒꯤ ꯈꯪꯅꯖꯕ ꯀꯣꯏꯅꯖꯕꯒ ꯂꯩꯕ꯭ꯔꯣ ꯏꯃꯥꯗ ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯀꯅꯥꯅꯣ ꯀꯩ ꯍꯥꯏꯖꯤꯜꯂꯛꯏꯅꯣ ꯏꯃꯥ ꯂꯩꯇꯦ ꯂꯩꯇꯦ ꯀꯥꯏꯗꯩ ꯅꯨꯄꯤꯅꯣ ꯑꯩ ꯁꯪꯗꯦ ꯋꯥꯔꯤ ꯐꯖꯩ ꯅꯃꯥꯗꯕꯨ ꯏꯀꯥꯏꯔꯤꯔꯣ ꯁꯦ ꯏꯃꯥꯗ ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯌꯨꯁꯤ ꯏꯁꯥꯅ ꯈꯪꯅꯖꯕꯗꯣ ꯏꯃꯥ ꯑꯣꯏꯗꯧꯔꯤꯅꯦ ꯐꯝꯃꯨꯅꯦ ꯁꯤꯗ ꯐꯝꯃꯨꯅꯦ ꯋꯥꯔꯤꯗꯣ ꯏꯔꯦꯟꯖꯅ ꯁꯥꯟꯅꯁꯤꯅꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯥꯅ ꯇꯣꯛꯈꯠꯂꯛꯏꯁꯤꯅ ꯍꯣ ꯅꯄꯥꯒꯤ ꯀꯨꯊꯤ ꯌꯦꯡꯉꯨꯕꯗꯅꯦ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯃꯗꯤ ꯑꯋꯥ ꯑꯅꯥ ꯇꯥꯎ ꯍꯥꯏꯕ ꯂꯩ ꯍꯥꯏꯔꯤꯌꯦ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯇꯧ ꯁꯔꯨꯛ ꯆꯍꯤ ꯃꯇꯥꯡꯁꯨ ꯆꯥꯔꯦ ꯂꯨꯍꯣꯡꯊꯣꯛꯑꯁꯤꯗꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯋꯥꯔꯤ ꯑꯃ ꯊꯧꯔꯤ ꯑꯃꯁꯨ ꯇꯧꯔꯛꯑꯗꯝ ꯍꯩꯃꯥ ꯃꯦꯟꯃꯥꯟ ꯇꯥꯗꯕ ꯊꯕꯛꯇꯣ ꯑꯩ ꯌꯥꯎꯍꯜꯂꯛꯀꯅꯨꯀꯣ ꯃꯤꯅ ꯁꯦꯜ ꯈꯔ ꯂꯧꯕ ꯌꯥꯅꯕꯅꯦꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯒ ꯑꯗꯩꯗꯨꯗꯕꯨ ꯑꯩꯈꯣꯏ ꯃꯥꯅ ꯊꯥꯖꯅꯦꯅ ꯊꯥꯖꯩꯗꯣ ꯇꯟꯕꯨ ꯇꯟꯗꯤꯅꯦ ꯍꯥꯏ ꯅꯍꯥꯟ ꯅꯣꯏꯅ ꯈꯪꯄꯣꯟꯗꯦ ꯄꯦꯄꯥ ꯉꯥꯡꯅꯨ ꯍꯪꯉꯤꯕꯁꯤꯗ ꯈꯨꯝꯃꯨ ꯑꯁ ꯑꯩꯕꯨ ꯀꯥꯏꯗꯩ ꯅꯨꯄꯤꯅꯣꯃꯦ ꯂꯩꯇꯦ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯏꯃꯥꯟꯅꯕ ꯊꯤꯕ ꯇꯥꯔꯦꯗꯅ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯃꯥꯒꯤ ꯅꯥꯟꯊꯣꯛꯏꯕ ꯁ꯭ꯀ꯭ꯔꯨ ꯅꯥꯝꯕꯁꯦ ꯑꯝꯇ ꯈꯨꯠ ꯂꯩꯁꯜꯂꯨꯕ ꯉꯥꯡꯅꯧ ꯅꯣꯏ ꯃꯁꯦꯟ ꯑꯗꯨꯝ ꯉꯥꯡꯅꯧꯀꯣ ꯄꯦꯟꯖꯩꯌꯦ ꯑꯣꯏꯕ ꯍꯣꯔꯦꯟꯗꯤꯅꯦ ꯃꯅꯦꯗꯣ ꯀꯧꯔꯒ ꯋꯥꯔꯤ ꯈꯔ ꯈꯟꯅꯗ ꯌꯥꯗꯦ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯔꯥꯅꯤꯒꯤ ꯇꯦꯂꯤꯐꯣꯟꯗꯣ ꯑꯝꯇ ꯇꯧꯕꯤꯌꯨ ꯏꯜꯂꯕꯅꯤ
ꯀꯥꯏ ꯆꯠꯄꯤꯗꯣꯏꯅꯣ ꯄꯥꯕꯨꯡ ꯕꯨꯡꯉꯣ ꯗꯨꯀꯥꯟꯒꯤ ꯊꯥꯒꯤ ꯁꯦꯟ ꯄꯤꯈꯠꯂꯛꯇꯕ ꯌꯥꯎꯔꯤꯌꯦ ꯑꯗꯨꯒꯤ ꯑꯃꯨꯛꯇ ꯈꯣꯝꯒꯠꯂꯨꯒꯦꯅ ꯇꯧꯅꯤ ꯆꯪꯉꯨ ꯑꯃꯗꯨ ꯆꯥꯛ ꯊꯣꯡꯍꯧꯕꯅꯤ ꯍꯣꯏ ꯄꯥꯕꯨꯡ 이씨 디자인 amnine nangisiде Eno 디자인이 가이데 미우스터 배워라 amta ngaikhoda nangi shogadu ai kokna kok sabane 에 아니 사이버 꼭시대기 난 햄배 와라 e nang nang kari de saiba 남이 또 우드로 아이들 그럼세 양농아이 베탄 tilou soira kapudro haise 에샥 찐게 파이팅 좀 라크니 가시 마사지게 그다울라이노 사람 담다이시다 mamang mapokta hingoina polakpa adugi all habits die hard haibdo khangedana manipuri da hairagana 오야래 강에 또 가당디바 와암다 야폰테 마리 삼다더기 phai nati bomcha iloi soina tarengo 그라이노 비도 무서 보게 마시 너 누구 들어 그럼 뭐 머리에 뭐 꼽으니 싱나더라 뭐 손오 그걸 입으로 강디니 까다로게 kari oiruni khoi mai hona bidong hauredana dakisidi am lubjani ko 까도는 하자 karam majuk ta haibra kaino ai lohongoi handak chai sida yam thuna yam nongning bro ha yam nongning bra ba 녹대디 까이노 농아이 빠우 너트로 ai luhongbai wakhan ngam leitrida adugi suma taktane tawda thabak myam wali ba kari hairaga thaidok thaijin yani do nanga tanaba laini 예 akhoi ma do akhoi dom cha da phone ga tawrengo yam thuna akhoi ni plan apta tokseba 아씨 시디 파즈나 까노 따이 해 난기 또 오더 더벅도 하영 로혼 왜 또디 아드로 yadabai na aise muthi 예 ꯑꯩꯒꯤꯗꯤ ꯌꯥꯔꯤꯈꯩ ꯊꯨꯖꯤꯟꯕ ꯄꯥꯝꯃꯤ ꯊꯕꯛꯁꯦ ꯑꯃꯨꯛ ꯇꯞꯊꯅꯤꯡꯗ꯭ꯔꯦ ꯍꯣꯏ ꯍꯣꯏ ꯐꯠꯇꯕ ꯂꯥꯡꯐꯝ ꯍꯥꯏꯕꯁꯤꯗꯤꯅꯦ ꯍꯦꯛꯇ ꯇꯥꯔꯛꯀꯗꯧꯔꯤꯅꯤ ꯅꯣꯡꯗꯝ ꯅꯥꯏꯄꯣꯟꯇꯦ ꯃꯗꯨ ꯊꯣꯛꯇ꯭ꯔꯤꯉꯩꯗꯅꯦ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯍꯧꯗꯧꯔꯤꯕꯅꯤ ꯊꯧꯑꯣꯏꯗꯕ ꯌꯥꯄꯣꯟꯇꯦꯅꯦ ꯔꯥꯅꯤꯌꯥ ꯂꯥꯏ ꯍꯥꯏꯁꯦ ꯂꯨꯈ꯭ꯔ ꯄꯣꯠꯅꯤ ꯑꯗꯣ ꯏꯅꯝꯃ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯒꯤ ꯇꯥꯗꯒ ꯀꯩꯝꯇ ꯈꯟꯅꯗ꯭ꯔꯕꯣ ꯑꯩꯗꯤ ꯍꯥꯏꯖꯕꯅꯤ ꯐꯕ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯍꯟꯁꯤ ꯍꯥꯏꯗꯅ ꯅꯍꯥꯟꯗꯁꯨ ꯏꯁꯥꯏ ꯈꯔ ꯀꯧꯈꯤꯕꯗꯣ ꯌꯥꯎꯍꯟꯁꯦꯗꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯕꯅꯤ ꯌꯥꯗꯦ ꯃꯣꯏ ꯃꯄꯥ ꯃꯆꯥꯁꯤ ꯀꯩꯅꯣ ꯃꯣꯏꯅ ꯍꯥꯏꯕꯗꯨꯕꯨ ꯅꯦꯠ ꯍꯥꯏꯕ꯭ꯔꯥ ꯀꯦꯠ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯦꯛꯖꯥꯝ ꯑꯃ ꯊꯥꯏ ꯍꯥꯏꯅꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯗꯨꯕꯣ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯈ꯭ꯔꯦꯗꯥꯏꯅꯦ ꯀꯔꯤ ꯑꯦꯛꯖꯥꯝꯅꯣ ꯑꯃꯨꯛ ꯊꯥꯔꯤꯁꯤꯅ ꯈꯪꯗ꯭ꯔꯦꯗ ꯔꯥꯅꯤ ꯃꯊꯣꯡꯕ ꯑꯩ ꯀꯨꯞꯅ ꯈꯪꯉꯨꯗ꯭ꯔꯦ ꯅꯠꯇꯦ ꯅꯪꯒꯤꯗꯨꯕꯨ ꯊꯕꯛ ꯑꯃ ꯇꯧꯗꯦ ꯀꯥꯏꯅ ꯌꯥꯔꯛꯑꯣꯏꯗꯤ ꯖꯥꯠꯂꯣ ꯑꯗꯨꯕꯨꯗꯤ ꯌꯥꯅꯤꯗ ꯃꯣꯏꯒꯤ ꯍꯥꯏꯕꯕꯨ ꯃꯤꯁꯛꯇꯣ ꯐꯔ ꯂꯣꯏꯔꯦ ꯅꯨꯄꯥ ꯃꯆꯥꯗꯣ ꯍꯣꯠꯅꯕꯕꯨ ꯀꯜꯂꯕ ꯌꯥꯔꯦ ꯍꯦꯛꯇ ꯍꯥꯏꯔꯗꯧꯅꯤ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯗꯤ ꯍꯣꯠꯅꯕꯁꯨ ꯌꯥꯝ ꯀꯜꯂꯤ ꯂꯦꯝꯅ ꯃꯥꯡꯒꯗꯕ ꯑꯉꯥꯡ ꯅꯠꯇꯦ ꯑꯗꯨꯗꯤ ꯅꯪꯅ ꯈꯔ ꯐꯅꯕ ꯋꯥꯗꯣ ꯍꯧꯗꯣꯛꯎꯔꯣ ꯑꯗꯨꯒ ꯑꯩ ꯌꯥꯎꯔꯒꯗꯤ ꯀꯣꯟꯅ ꯎꯅꯔꯁꯤ ꯏꯅꯝꯃ ꯑꯩ ꯍꯥꯟꯅ ꯎꯅꯔꯨꯔꯒꯦ ꯑꯗꯨꯒ ꯄꯥꯎꯗꯣ ꯍꯥꯏꯔꯛꯑꯒꯦ ꯍꯣꯏ ꯍꯣꯏ 이니 레브 너트로 마모 leibani karino nangi khawjawdudia 마모 누피 마삭 파자 통나바 쿨라이 ngaktadida 마모 masine hengang thoropasidi sango manungda leibani 호이 masidi 인네 까다이 레게 인네 야 그랑 kaino porai duna 이네 그라이 레오게 sakhum leibni kedodino 항의해 나 갑보대 시드네 비즈니스 기 와리 비즈니스 기 이네 까다로게 나 tomda 망이두보 ꯀꯔꯤꯒꯤ ꯑꯣꯏꯅꯤ ꯃꯃꯥ ꯑꯩꯅ ꯑꯁꯨꯛ ꯐꯖꯅ ꯁꯤꯜꯂꯤꯁꯦ ꯁꯤꯔꯦꯡꯈꯩ ꯌꯥꯗꯦꯅꯦ ꯅꯪꯅ ꯇꯥꯎꯁꯦ ꯅꯠꯇꯦ ꯁꯤꯕꯨ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛ ꯂꯥꯕ ꯏꯃꯨꯡꯒꯤꯁꯨ ꯐꯅꯕ ꯃꯥ ꯃꯁꯥꯒꯤꯁꯨ ꯐꯅꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯁꯤꯜꯂꯤꯁꯦ yare bai ma kothalemi 네 마이샤 누피 TV니 하브도 이까이든 이니에도 오이나리엄니 아두 서로 시행우세이네 이니는 그냥 하이버싱도 아이는 가싱가 따잘라가네 로이 고마 보라브니 이네 ꯐꯔꯦꯗ ꯑꯗꯨꯗꯤ ꯌꯦꯡꯕꯤꯌꯨ ꯏꯅꯦ ꯇꯨ ima nangdi simyamse kaide kadodiba ꯀꯦꯅꯕꯅꯦ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯍꯌꯦꯡ ꯆꯠꯄꯗꯅꯦ ꯈꯔ ꯀꯦꯒꯦꯗꯅꯅꯦ ꯊꯑꯣꯏꯅ ꯄꯨꯍꯜꯂꯛꯏꯅꯦ ꯄꯦ ꯌꯥꯝ ꯉꯥꯡꯒꯅꯨ ꯚꯣꯝꯖꯥ ꯀꯩꯅ ꯐꯗꯧꯅꯣꯗꯣ ꯅꯪꯅ ꯈꯔ ꯈꯜꯂꯨ ꯏꯅꯦꯗꯤ ꯈꯪꯄꯣꯠ ꯅꯠꯇꯦꯗ 네 ima nang kai chapino haisibo 네 오리플랭기 파우더 좀 ꯌꯦꯡ비게라 마세 파운데이션의 파우더 나티 마두 이닝비게라
ꯃꯁꯤ ꯊꯥꯕꯨ ꯊꯥꯔꯗꯤꯅꯤꯅꯦ ꯃꯥꯏꯒꯗꯣ ꯄꯦꯔꯦ ꯄꯦꯔꯦ ꯀꯥꯞꯇꯣꯏꯅꯤꯅꯦ ꯀꯣ ꯅꯠꯇ꯭ꯔꯒ ꯕꯤꯕꯤ ꯀ꯭ꯔꯤꯝꯁꯤ ꯌꯦꯡꯕꯤꯒꯦꯔꯥ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅꯅꯦ ꯀꯣꯔꯤꯌꯥ ꯃꯥꯟꯕ ꯃꯌꯥꯝ ꯊꯣꯛꯂꯛꯏꯁꯦ ꯃꯁꯤ ꯇꯩꯕꯅ ꯉꯥꯛꯇꯅꯤꯀꯣ ꯏꯅꯦ ꯉꯥꯏꯈꯣꯅꯦ ꯕꯤꯕꯤ ꯀ꯭ꯔꯤꯝ ꯏꯕꯣꯝꯆꯥ ꯑꯩ ꯁꯤꯃ ꯂꯧ ꯍꯣꯏꯅꯦ ꯀꯩꯅꯣ ꯇꯧꯏ ꯑꯗꯨꯒꯅꯦ ꯀꯣꯝꯄꯦꯛ ꯄꯥꯎꯗꯔꯁꯤꯝꯇꯒ ꯊꯥꯖꯤꯟꯒꯦꯔꯥ ꯃꯁꯤꯝ ꯊꯥꯖꯤꯟꯕꯤꯔꯗꯤ ꯏꯅꯦ ꯀꯣ ꯁꯦꯠ ꯀꯥꯔꯗꯕꯅꯤ ꯑꯩꯗꯤ ꯄꯥꯎꯗꯔꯁꯤꯗꯤ ꯑꯃ ꯂꯩꯔꯦ ꯀꯔꯝꯕꯅꯣ ꯃꯤꯅ ꯏꯅꯦ ꯑꯝꯇ ꯈꯨꯝꯗꯦ ꯀꯥꯏ ꯆꯠꯄꯩꯅꯣ ꯏꯅꯦ ꯍꯥꯏꯕꯅꯤꯅ ꯍꯥꯟꯅ ꯄꯥꯎꯗꯔ ꯑꯃ ꯂꯩꯔꯒꯁꯨ ꯏꯅꯦ ꯁꯤ ꯂꯧꯁꯟꯕꯤꯌꯨ ꯏꯅꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯍꯦꯔꯣ ꯍꯦꯔꯣꯏꯟꯁꯤꯡꯅ ꯍꯧꯖꯤꯛꯀꯥꯟ ꯇꯩꯅꯔꯤꯁꯦ ꯃꯁꯤꯅꯤꯅꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡ ꯃꯆꯨ ꯃꯔꯛꯇ ꯇꯩꯔꯁꯨꯅꯦ ꯃꯁꯥꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯀꯨꯆꯨ ꯂꯥꯛꯇꯦꯅꯅꯦ ꯃꯁꯤ ꯌꯥꯝ ꯄꯥꯝꯅꯕꯅꯤ ꯏꯅꯦ ꯂꯧꯁꯟꯕꯤꯌꯨ ꯏꯅꯦ ꯑꯁꯤꯁꯦ ꯑꯧ ꯏꯅꯦ ꯑꯁꯤꯃꯒ ꯂꯧꯔꯒꯦꯀꯣ ꯍꯣꯏ ꯏꯅꯦ ꯗꯦꯠ ꯆꯠꯇꯧꯒ ꯂꯩꯕ꯭ꯔꯣ ꯑꯩꯈꯣꯏ ꯃꯥꯁꯤꯕꯣ ꯍꯩ ꯁꯣꯏꯆꯪ ꯕꯥꯗ꯭ꯔꯪ ꯉꯥꯡꯅꯨ ꯇꯥꯅꯤꯡꯗꯦꯀꯣ ꯏꯅꯦ ꯂꯤꯞꯁꯇꯤꯛꯁꯤꯝꯇꯒ ꯍꯥꯞꯆꯤꯟꯁꯤꯔꯣ ꯏꯅꯦ ꯍꯨꯗꯥ ꯕ꯭ꯌꯨꯇꯤꯒꯤꯅꯦ ꯃꯦꯠ ꯂꯤꯞꯁꯇꯤꯛ 24 ꯑꯋꯥꯔ ꯂꯣꯡ ꯂꯥꯁꯇꯤꯡ ꯑꯣꯏꯕꯅꯤ ꯌꯥꯝ ꯀꯥꯟꯅꯈ꯭ꯔꯖꯥꯠꯅꯤ ꯏꯅꯦ ꯑꯩꯕꯨ ꯂꯤꯞꯁꯇꯤꯛ ꯃꯈꯟ ꯃꯈꯟ ꯇꯩꯈꯤꯗ꯭ꯔꯅꯦ ꯋꯥꯎꯔꯤ ꯋꯥꯎꯔꯤ ꯇꯩꯁꯟꯗꯧꯅꯤ ꯏꯅꯦ ꯍꯌꯦꯡ ꯅꯃꯧ ꯅꯨꯄꯤ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯏꯅꯦꯝꯄꯣꯛꯇꯤ ꯌꯥꯝ ꯑꯞ ꯇꯨ ꯗꯦꯠ ꯑꯣꯏ ꯀꯥꯏꯅ ꯍꯥꯏꯅꯗꯣꯏꯅꯦ ꯏꯅꯦ ꯑꯣ ꯅꯣꯏ ꯉꯁꯥꯏꯗꯩ ꯉꯥꯡꯅꯩꯁꯤꯗꯤ ꯅꯨꯄꯤ ꯊꯤꯕꯩ ꯋꯥꯔꯤ ꯑꯣꯏꯔꯦ ꯃꯥꯅꯤ ꯀꯩꯅꯣ ꯅꯪꯅ ꯑꯃꯨꯛ ꯀꯔꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯅꯥꯞꯆꯥꯗ꯭ꯔꯕ ꯈꯜꯂꯨꯔꯒꯦ ꯏꯃꯥ ꯑꯩꯗꯤ ꯉꯔꯥꯡꯅ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯅꯣꯏ ꯇꯧꯔꯤ ꯊꯕꯛꯇꯣ ꯑꯩ ꯌꯥꯕ ꯁꯣꯡ ꯉꯝꯃꯣꯏꯀꯣ ꯍꯩꯃꯥ ꯏꯕꯣꯝꯆꯥ ꯏꯅꯦ ꯀꯩ ꯍꯥꯏꯒꯦ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯒꯤꯁꯤꯕꯨ ꯃꯥꯏ ꯈꯪꯅꯖꯕꯤ ꯑꯃꯀ ꯂꯩꯕ꯭ꯔꯥꯕ ꯑꯩꯁꯦ ꯁꯨꯝ ꯆꯤꯡꯅꯔꯛꯇꯧꯔꯦ ꯂꯩꯔꯗꯤ ꯀꯣꯛ ꯍꯥꯏꯌꯨꯗꯅ ꯏꯀꯥꯏꯒꯅꯨ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯏꯃꯥ ꯀꯩꯁꯨꯝꯇ ꯌꯦꯠꯂꯣꯏ ꯂꯩꯔꯝꯃꯣꯏꯗꯩꯅꯦ ꯂꯩꯔꯝꯃꯗꯤ ꯅꯍꯥꯟꯅ ꯍꯥꯏꯔꯛꯑꯅꯤ ꯍꯧꯗꯣꯡ ꯃꯃꯥꯏ ꯄꯥꯟꯕꯁꯤꯅꯕꯨ ꯏꯀꯥꯏ ꯈꯪꯕ ꯍꯧꯅꯕ꯭ꯔꯥ ꯏꯅꯦ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯤ ꯅꯪꯅ ꯁꯤꯈꯥꯡ ꯈꯥꯡꯒ ꯌꯦꯠꯂꯤꯁꯤꯕꯣ ꯏꯃꯥ ꯑꯩ ꯊꯕꯛ ꯌꯥꯝ ꯂꯩ ꯍꯥꯏꯕ ꯍꯩꯃꯥ ꯅꯪꯒꯤ ꯋꯥꯗꯣ ꯅꯥꯞ ꯑꯃ ꯆꯥꯗꯦꯀꯣ ꯉꯥꯎꯁꯤꯟꯅꯅꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯅꯨ ꯃꯔꯝ ꯆꯥꯗꯅꯕꯨ ꯑꯩꯕꯨ ꯋꯥ ꯄꯨꯡꯉꯥꯡ ꯉꯥꯡꯒꯗ꯭ꯔꯣ ꯏꯃꯥ ꯃꯔꯝ ꯂꯩꯕꯩꯅꯦ ꯍꯥꯏꯁꯦ ꯃꯔꯝꯗꯣ ꯀꯔꯤꯅꯣ ꯁꯦꯡꯅ ꯍꯥꯏꯌꯨ ꯍꯥꯏꯔꯦꯗꯅ ꯑꯁ ꯑꯩ ꯊꯕꯛ ꯂꯩꯕꯩꯅꯦ ꯍꯥꯏꯕ ꯏꯃꯥ ꯍꯩꯃꯥ ꯅꯪꯒꯤ ꯊꯕꯛꯇꯣ ꯀꯔꯤꯅꯣ ꯀꯝꯗꯧꯕꯅꯣ ꯀꯌꯥꯝ ꯂꯨꯕꯅꯣ ꯀꯌꯥꯝ ꯆꯥꯎꯕꯅꯣ ꯍꯥꯏꯌꯨ ꯑꯩꯈꯣꯏ ꯃꯥꯁꯨ ꯍꯥꯏꯔꯦꯗꯅ ꯌꯥꯝ ꯇꯜꯂꯤꯕꯣ ꯍꯩꯃꯥ ꯅꯪꯅ ꯇꯜꯂꯤ ꯍꯥꯏꯔꯒ ꯌꯥꯔꯣꯏꯅꯦ ꯍꯌꯦꯡ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯤꯅ ꯀꯧꯔꯤꯁꯦ ꯅꯪꯁꯨ ꯌꯥꯎꯒꯗꯕ ꯅꯈꯣꯏ ꯃꯁꯦꯟ ꯁꯛꯈꯪ ꯃꯥꯏꯈꯪꯅꯅꯕ ꯍꯥꯏꯅ ꯁꯤꯜꯂꯤꯕꯅꯤꯅꯦ ꯊꯣꯛ ꯃꯣꯛ ꯌꯥꯝ ꯇꯧꯏ ꯅꯣꯏꯁꯤ ꯌꯥꯝ ꯂꯦꯝꯖꯗꯦꯀꯣ ꯍꯦ ꯑꯉꯥꯎꯕ ꯅꯪꯒꯤ ꯐꯅꯅꯕꯅꯤꯅꯦ ꯏꯃꯥꯅ ꯁꯤꯜꯂꯤꯁꯦ ꯑꯩꯕꯨ ꯏꯁꯥ ꯃꯥꯡꯅꯕ ꯁꯤꯟꯒꯗ꯭ꯔꯣ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ ꯅꯦ ꯁꯦ ꯑꯗꯨꯒ ꯏꯅꯦ ꯅꯌꯥꯅ ꯆꯥꯟꯗꯅꯤꯁꯦ ꯁꯤꯝꯇꯪꯗꯤ ꯍꯥꯞꯆꯔꯝꯃꯒꯦ ꯏꯅꯦ ꯑꯝꯇ ꯁꯤꯟꯅꯕꯤꯌꯨ ꯍꯌꯦꯡ ꯇꯨꯡꯗ ꯌꯥꯝ ꯀꯥꯟꯅꯔꯛꯀꯅꯤ ꯀꯩꯅꯣ ꯕꯨꯡꯉꯣ ꯁꯤ ꯅꯪꯒꯤꯁꯤ ꯊꯧꯔꯦ ꯁꯤꯅꯦ ꯂꯧꯔꯔꯣꯏ ꯏꯅꯦ ꯀꯩꯅꯣꯗꯨꯅꯦ ꯐꯥꯎꯟꯗꯦꯁꯟꯗꯨꯅꯦ ꯏꯅꯦ ꯁꯤꯅ ꯁꯤꯅ ꯌꯥꯔꯅꯤꯌꯦ ꯑꯣ ꯐꯗꯤ ꯐꯕꯅꯤ ꯏꯅꯦ ꯁꯤꯁꯦ ꯌꯥꯝꯅ ꯌꯥꯝꯆꯤꯟ ꯁꯥꯔꯤꯔꯣ ꯄꯨꯡ ꯀꯌꯥ ꯆꯠꯇꯣꯏꯅꯣ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤ ꯑꯗꯨꯏꯗꯤ ꯊꯣꯡꯗꯣꯛꯎꯔꯣꯗꯅ ꯊꯤꯒꯦ ꯊꯤꯖꯤꯜꯂꯣꯗ ꯃꯧ ꯑꯅꯧꯕꯗꯤ ꯃꯉꯥꯏ ꯇꯧꯏꯁꯦ ꯐꯤ ꯁꯦꯠꯂꯁꯤꯐꯥꯎ ꯈꯪꯕꯤꯗꯦ ꯅꯣꯡꯉꯥꯝ ꯅꯨꯃꯤꯠꯇꯐꯥꯎ ꯁꯨꯛꯂꯦꯞ ꯍꯦꯛ ꯂꯦꯞꯇꯦ ꯑꯩ ꯇꯥꯇꯣ ꯇꯧꯔꯅꯨ ꯅꯪꯁꯦ ꯑꯩꯅ ꯄꯣꯛꯄꯅꯤ ꯊꯕꯛ ꯇꯧꯗ꯭ꯔꯗꯤ ꯀꯩꯗꯧ ꯂꯩꯒꯦ ꯍꯥꯏꯕꯅꯣ ꯍꯥ ꯊꯕꯛꯁꯤꯅ ꯈꯔ ꯖꯨꯠ ꯆꯥꯕ ꯑꯣꯏꯗꯤ ꯐꯩ ꯈꯥꯎꯖꯥꯎꯁꯤꯝ ꯌꯥꯜꯂꯒ ꯀꯣꯏꯆꯠ ꯆꯠꯄ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯈꯗꯥꯡ ꯅꯣꯝꯗꯕ ꯐꯖꯔꯦ ꯀꯨꯆꯨꯒꯁꯦ ꯅꯨꯡꯇꯤꯒꯤ ꯅꯨꯡꯁꯥꯗ ꯌꯥꯏꯐꯧ ꯐꯧꯔꯕꯅꯤꯅꯅꯦ ꯁꯪꯃꯨꯟꯅꯔꯦ ꯂꯣꯏꯅꯃꯛ ꯑꯩ ꯆꯤꯟ ꯆꯣꯠꯀꯦ ꯍꯥꯏꯔꯗꯤꯅꯦ ꯈꯣꯡ ꯆꯣꯠꯄ ꯇꯥꯕ ꯀꯥꯟꯅꯗꯕꯗꯅꯦ ꯁꯦꯔꯥꯟ ꯇꯣꯔꯥꯟ ꯉꯥꯡꯅꯨ ꯇꯥꯏꯡꯗꯦꯀꯣ ꯑꯦꯛꯖꯥꯝꯗꯅ ꯑꯩꯉꯣꯟꯗꯒꯤ ꯃꯅꯕꯧ ꯃꯇꯤꯅꯣ ꯑꯣꯔ ꯇꯥꯈꯩ ꯁꯤꯟꯈꯤꯕꯗꯨꯅ ꯃꯁꯤꯗ ꯀꯥꯔꯒ ꯇꯣꯡꯗꯅ ꯑꯣꯐꯤꯁ ꯀꯥꯈ꯭ꯔꯦ ꯑꯩꯅ ꯁꯣꯝ ꯅꯥꯀꯟꯗ ꯈꯥꯎꯖꯥꯎꯁꯤꯝꯒ ꯃꯥꯏꯉꯧꯕꯤꯁꯤꯝ ꯇꯩꯔꯗꯤ ꯃꯥꯙꯨꯔꯤ ꯗꯤꯛꯁꯤꯠꯀꯤ ꯐꯩꯕꯣꯛ ꯃꯥꯟꯗꯣꯏꯅꯦ ꯈꯣꯠꯇꯣꯏꯅꯦꯅ ꯇꯧ ꯂꯩꯔꯦ ꯂꯝꯕꯤꯗꯒ ꯊꯦꯡꯅꯕꯗꯗꯤ ꯉꯝꯗ꯭ꯔꯦꯅꯦ ꯏꯀꯥꯏꯕꯗ ꯃꯥꯏꯒꯁꯦ ꯂꯝꯕꯤꯗ ꯁꯣꯔ ꯆꯤꯡꯒꯩ ꯆꯠꯂꯦ ꯀꯔꯤꯗ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯒꯦ ꯏꯁꯥ ꯏꯁꯥꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯊꯕꯛ ꯑꯃꯃꯝ ꯇꯧꯕꯁꯤꯕꯨ ꯀꯔꯤꯗ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯒꯦ ꯍꯥꯏꯕꯅꯤꯗ ꯃꯍꯩꯗꯤ ꯌꯥꯎꯗꯅ ꯁꯦꯟꯅ ꯂꯩꯕ ꯊꯕꯛꯇꯨꯒꯤ ꯄꯣꯡꯉꯤꯗꯣ ꯃꯣꯏꯅ ꯍꯦꯟꯅ ꯏꯀꯥꯏꯕꯤꯕꯝ ꯊꯣꯛꯏ ꯏꯄꯥꯗꯤ ꯌꯥꯔꯣꯏꯀꯣ
ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯂꯩꯕꯩ ꯊꯕꯛꯇꯣ ꯍꯥꯏꯔꯛꯀꯅꯨ ꯁꯦꯜ ꯄꯥꯝꯃꯨꯏ ꯀꯥꯟꯗꯦ ꯀꯥꯟꯗꯦ ꯆꯥꯛꯇꯨ ꯊꯣꯡꯗꯣꯛꯎꯔꯣ ꯊꯦꯡꯈꯤꯅꯕꯅꯤ ꯀꯔꯞꯁꯟ ꯄꯥꯝꯗꯦ ꯍꯥꯏꯔꯒꯅꯦ ꯆꯥꯟꯁ ꯂꯧꯕ ꯑꯃ ꯌꯥꯎꯔꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤꯁꯤ ꯀꯩꯅꯣꯕ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯉꯁꯤ ꯊꯕꯛ ꯂꯩꯕ ꯁꯥꯔ ꯉꯟꯇꯥ ꯗ꯭ꯔꯦꯁ ꯂꯣꯏꯁꯜꯂꯦ ꯆꯥꯛꯁꯦ ꯃꯥ ꯊꯣꯡꯍꯟꯒꯦ ꯇꯧꯕꯅꯦꯕ ꯍꯣꯂꯤꯋꯨꯗꯀꯤ ꯋꯥꯈꯟꯗ ꯊꯣꯡꯕ ꯍꯥꯏꯗꯨꯅꯤ ꯉꯁꯤꯗꯤ ꯕ꯭ꯔꯨꯁꯂꯤꯅꯕꯨ ꯁꯧꯒ꯭ꯔꯤ ꯆꯥꯏ ꯍꯥꯏꯕ꯭ꯔꯥ ꯋꯥꯔꯤꯗꯣ ꯉꯁꯤꯗꯤ ꯅꯤꯡꯁꯤꯡꯉꯛꯏꯗ ꯊꯣꯡꯗꯔꯒꯦ ꯀꯩ ꯍꯥꯏꯁꯨ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯂꯩꯔꯤꯕ ꯗꯨꯀꯥꯟ ꯃꯌꯥꯝꯁꯦ ꯑꯩꯉꯣꯟꯗ ꯁꯤꯟꯅꯗꯦꯕ ꯁꯣꯝꯗꯅꯕ ꯅꯨꯄꯤꯅ ꯃꯔꯣꯜ ꯑꯃ ꯄꯜꯂꯨꯕ ꯌꯥꯄꯣꯟꯇꯦ ꯇꯥꯕꯨ ꯇꯥꯕ꯭ꯔꯥ ꯀꯩꯅꯣ ꯊꯣꯏ ꯗꯗꯥ ꯍꯣꯔꯦꯟ ꯁꯣꯄꯤꯡ ꯑꯝꯇ ꯆꯠꯃꯤꯟꯅꯧꯁꯦ ꯑꯩ ꯄꯣꯠ ꯌꯣꯟꯕ ꯆꯠꯇꯣꯏꯅꯤ ꯌꯥꯔꯣꯏꯌꯦ ꯇꯧꯔꯛꯑꯗꯧꯅꯦ ꯃꯥꯏ ꯍꯧꯅꯕꯤꯁꯦ ꯋꯥ ꯑꯝꯇ ꯍꯥꯏ ꯌꯥꯗꯦꯕ ꯌꯥꯗ ꯇꯧꯕꯅꯦ ꯃꯤ ꯊꯕꯛꯁꯦ ꯊꯥꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕ ꯑꯩꯕꯨ ꯅꯨꯡꯇꯤꯒꯤ ꯍꯥꯏꯕ꯭ꯔꯣ ꯅꯣꯡ ꯐꯥꯗꯣꯛ ꯍꯥꯏꯕꯁꯤꯗ ꯁꯪꯉꯤꯒ ꯁꯪꯗꯦꯒ ꯁꯥꯎꯅꯨꯁꯦ ꯑꯩꯅ ꯍꯦꯟꯅꯅꯦ ꯆꯠꯃꯤꯟꯅꯅꯤꯡꯉꯤꯅꯤ ꯌꯥꯗ ꯇꯧꯕꯅꯦꯕ ꯅꯪꯅ ꯍꯣꯔꯦꯟꯅꯦ ꯄꯣꯠ ꯂꯩꯕꯗ ꯍꯥꯠꯅꯕ ꯑꯩ ꯁꯦꯜ ꯈꯔꯅꯦ ꯍꯣꯔꯦꯟ ꯊꯕꯛ ꯊꯣꯛꯂꯛꯄꯗ ꯅꯣꯏꯔꯣꯝꯗ ꯆꯪꯂꯝꯃꯒ ꯄꯤꯔꯝꯃꯒꯦ ꯁꯥꯎꯗꯦꯗ ꯏꯕꯨꯡꯉꯣ ꯅꯇꯧ ꯌꯦꯡꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯍꯣꯔꯦꯟ ꯅꯪꯅ ꯂꯥꯛꯄꯗ ꯁꯟ ꯁꯤꯡꯖꯨꯗꯣ ꯄꯦꯀꯦꯠ ꯑꯃꯅꯤꯗ ꯄꯥꯏꯕꯤꯔꯛꯑꯣ ꯑꯩ ꯌꯥꯝ ꯆꯥꯅꯤꯡꯉꯦꯕ ꯀꯣ ꯍꯣ ꯂꯩꯔꯛꯀꯦ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ ꯏꯃꯥꯟꯅꯕꯤ ꯑꯝꯇ ꯍꯧꯔꯨꯈꯤꯒꯦ ꯒꯨꯗ ꯕꯣꯏ ꯁꯦꯜ ꯄꯤꯒꯦ ꯍꯥꯏꯗꯤ ꯍꯔꯥꯎꯗ꯭ꯔꯒ ꯇꯧꯏꯖꯤ ꯗꯗꯥ ꯁꯟ ꯁꯤꯡꯖꯨ ꯂꯩꯔꯣ ꯀꯥꯏꯅ ꯃꯤꯅ ꯑꯩꯁꯦ ꯅꯨꯄꯤ ꯐꯪꯗꯦ ꯍꯥꯏꯅꯈꯤꯅꯦꯅ ꯁꯨꯝ ꯀꯣꯏꯕꯤꯕꯩ ꯋꯥꯅꯦꯕ ꯑꯩꯗꯤ ꯅꯨꯄꯤꯒꯁꯦ ꯂꯣꯏ ꯄꯦꯜꯂꯝꯅꯦ ꯑꯋꯣꯏꯕ ꯃꯕꯣꯛ ꯑꯅꯥꯕ ꯑꯃꯁꯨ ꯂꯩꯕ ꯏꯕꯦꯝꯃ ꯑꯗꯨꯅꯅꯦ ꯃꯕꯣꯛꯅꯅꯦ ꯃꯁꯨ ꯑꯍꯟꯒꯤ ꯂꯨꯍꯣꯡꯕ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯗꯅꯅꯦ ꯑꯗꯨꯝ ꯁꯣ ꯂꯩꯔꯕꯅꯤ ꯑꯩꯁꯨ ꯌꯥꯔꯒꯗꯤ ꯊꯕꯛꯁꯦ ꯈꯔ ꯊꯨꯖꯟꯕ ꯄꯥꯝꯃꯤ ꯏꯆꯦ ꯑꯩꯁꯨꯅꯤ ꯃꯄꯥꯒꯤ ꯀꯨꯊꯤ ꯌꯦꯡꯉꯨꯕꯗ ꯁꯨꯃꯥꯡꯂꯥ ꯇꯧ ꯂꯩ ꯍꯥꯏꯔꯛꯄꯗꯒꯤ ꯁꯨꯃꯥꯡꯗ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯇ꯭ꯔꯕꯗꯤ ꯌꯥꯗꯦꯗꯅꯅꯦ ꯆꯍꯤ ꯃꯇꯥꯡꯁꯨ ꯆꯞ ꯆꯥꯔꯦꯅ ꯏꯃꯧ ꯊꯤꯔꯛꯏꯕꯅꯤ ꯌꯥꯔꯤꯈꯩ ꯊꯨꯖꯤꯟꯕ ꯄꯥꯝꯃꯤ ꯏꯆꯦ ꯅꯠꯇ꯭ꯔꯅꯦ ꯃꯣꯏ ꯄꯥꯕꯨꯡ ꯕꯨꯡꯉꯣ ꯆꯥ ꯄꯥꯏꯁꯤ ꯑꯩꯈꯣꯏ ꯃꯄꯥꯅ ꯈꯔ ꯍꯟꯒꯗ꯭ꯔꯥ ꯈꯪꯗꯦꯕꯣ ꯆꯥ ꯄꯥꯏꯁꯦ ꯌꯥꯏꯗ ꯑꯩꯁꯨ ꯔꯤꯇꯥꯌꯔꯃꯦꯟ ꯇꯧꯒꯗꯕ ꯆꯍꯤ 3ꯗꯤ ꯐꯥꯗ꯭ꯔꯦ ꯏꯃꯥ ꯆꯥ ꯄꯥꯏꯁꯦ ꯅꯦꯅꯦ ꯑꯗꯨꯗꯤ ꯂꯣꯡꯒꯥꯅꯤꯅꯦ 이베마 짜파이 짜파이 ꯍꯣꯏ ꯆꯥ ꯄꯥꯏꯁꯦ 이봉어ꯁꯦ ꯂꯣꯏ ꯄꯣꯛꯑꯝꯃꯅꯤꯅꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯃꯃꯤꯠ ꯑꯣꯟꯊꯣꯛ ꯊꯛꯈ꯭ꯔꯦꯗꯀꯣ ꯂꯣꯏ ꯆꯨꯕ ꯇꯥꯔꯦꯅ ꯇꯧꯏꯁꯤꯕꯣ 이봉어ꯁꯦ ꯋꯥꯁꯔꯨꯝ ꯆꯪꯉꯒꯅꯦ ꯃꯐꯤꯁꯤ ꯑꯝꯇ ꯊꯥꯗꯣꯛꯑꯂꯣ ꯆꯠꯂꯣ ꯕꯦꯝꯃ ꯅꯪꯒ ꯆꯠꯃꯤꯟꯅꯧ ꯃꯁꯤ ꯑꯉꯥꯡꯁꯤꯗꯣ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯆꯪꯉꯨ ꯑꯁ ꯑꯩ ꯏꯆꯥꯁꯦ ꯃꯃꯥꯏ ꯑꯣꯟꯊꯣꯛ ꯊꯛꯈ꯭ꯔꯦꯗꯀꯣ 이베마 사오누고 hꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯉꯥꯡꯅ ꯃꯣꯟꯊꯣꯛꯅ ꯋꯥꯔꯖꯥꯅꯤ ꯅꯪꯗꯤ ꯌꯥꯝ ꯉꯝꯃꯤꯅ ꯁꯤ ꯌꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯑꯦꯛꯁꯄꯦꯛ ꯇꯧꯔꯨꯗꯦ ꯀꯔꯤ ꯆꯦꯅꯦ ꯅꯣꯏꯕꯦꯝꯃ ꯅꯪꯒꯤꯗꯨꯅ ꯑꯃꯨꯛ ꯋꯥꯁꯦ ꯃꯈꯥ ꯌꯥꯝ ꯇꯥꯟꯅꯕꯩ ꯃꯊꯧ ꯇꯥꯗꯦ ꯑꯃꯨꯛꯇꯪ ꯍꯥꯏꯕꯗ ꯈꯪꯅꯁꯦ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯄꯒꯤ ꯀꯩ ꯃꯊꯧ ꯇꯥꯒꯦ ꯌꯥꯝ ꯏꯀꯥꯏ ꯈꯪꯗꯕꯩ ꯃꯑꯣꯡꯅꯤꯅꯦ ꯅꯪꯗꯤ ꯅꯀꯣꯛ ꯆꯥꯛꯄ ꯌꯥꯝ ꯍꯦꯟꯖꯜꯂꯝꯃꯦꯅ ꯉꯜꯂꯤꯉꯩꯁꯤꯗ ꯂꯩꯉꯧꯔꯣꯏꯕꯦꯝꯃ ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯗ ꯃꯥꯡꯕ ꯇꯥꯔꯦ ꯁꯣꯅꯣ ꯊꯨꯡꯕꯤ ꯎꯁꯤꯠꯇꯕ ꯇꯧꯔꯛꯀꯅꯨ ꯂꯨꯍꯣꯡꯕꯁꯤ ꯅꯨꯄꯥꯅ ꯍꯥꯏꯗꯣꯛꯅꯕꯗꯤ ꯌꯥꯝ ꯐꯖꯗ꯭ꯔꯦ ꯃꯤꯅ ꯇꯥꯔꯒ ꯅꯪꯁꯦ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕꯤ ꯅꯨꯄꯤ ꯃꯥꯟꯈ꯭ꯔꯅꯦꯕ ꯑꯗꯨꯅ ꯅꯪꯅ ꯌꯥꯅꯕ ꯑꯗꯨꯝ ꯍꯥꯏꯗꯣꯛꯑꯣꯅꯦꯀꯣ ꯃꯣꯏ ꯄꯥꯕꯨꯡꯁꯨ ꯂꯤꯞ ꯂꯧꯔꯕꯅꯤ ꯁꯤꯕꯥꯏꯒꯤ ꯊꯕꯛꯁꯤꯗꯤ 이베마 ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯀꯣ ꯍꯣꯏ ꯍꯩꯃ ꯕꯨꯡꯉꯣ ꯆꯥꯝꯊꯣꯔꯛꯑꯕ꯭ꯔꯥ ꯍꯣꯏ ꯏꯃꯥ ꯏꯃꯥ ꯑꯩ ꯆꯥꯛꯈꯨꯝꯗ ꯀꯩꯀꯩ ꯑꯋꯥꯠ ꯑꯄꯥ ꯑꯝꯇ ꯌꯦꯡꯉꯨꯈꯤꯒꯦ ꯆꯪꯉꯣ ꯀꯩꯀꯩ ꯋꯥꯠꯂꯤꯒꯦ ꯌꯦꯡꯉꯨ ꯆꯠ ꯍꯣꯏ ꯏꯆꯦ
ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯔꯤꯈꯩ ꯊꯨꯖꯤꯟꯕ ꯄꯥꯝꯖꯩ ꯑꯩꯁꯨ ꯊꯨꯖꯟꯕ ꯄꯥꯝꯃꯕꯅꯦ ꯑꯕꯦ ꯑꯩ ꯌꯦꯡꯕ ꯂꯥꯛꯏꯕ ꯅꯨꯄꯥꯁꯤꯒꯤ ꯆꯥꯛꯁꯦ ꯀꯔꯝꯕ ꯑꯣꯏꯍꯟꯗꯣꯏꯅꯣ ꯏꯃꯥꯅ ꯃꯌꯥꯏꯒꯤꯁꯦ ꯑꯣꯏꯍꯜꯂꯣ ꯍꯥꯏꯔꯝꯃꯅꯤ ꯏꯆꯦ ꯀꯩꯅꯣ ꯆꯦ ꯅꯪ ꯇꯧꯏꯗꯨꯕꯣ ꯃꯤ ꯁꯤꯟꯅꯕ ꯇꯥꯔꯦ ꯇꯨꯃꯤꯟ ꯂꯩꯌꯣ ꯑꯉꯥꯡ ꯅꯪ ꯄꯦꯄꯥ ꯌꯥꯝ ꯉꯥꯡꯉꯛꯀꯅꯣ ꯅꯪ ꯈꯪꯄꯣꯟꯇꯦ ꯑꯁ 이마도 짝 잡아야 해줘. ꯍꯣꯏ 강닝의 시디 그이도기 yen게. 하이마 이봉아 그이도기 흰장씨 하우하우트러보 이마야 하우이다 쩍쩍쩍 하이마 이봉아 짜살로 꼬이가노 시수 나윰네나 칸도오 어이마 이마 깨게 하보게 깨게 하판시게 꼬이가노 짜살로 ꯌꯥꯝ ꯍꯥꯎꯋꯦ 이카이가노 하이 이비마 낭 타뱅강로 샬라보 이마 ngasiне hospitalda mi yoba soidrabani ima 그이도리야 베 ichene nupadugi hingzangdudane morok sangbai mu hapchangrabani aide khangdeko 하이 아두나니다나 짝짝홈 아마니드기 해나 혹방암다 짝히도 온통니 가이자크레다 아이디야 아이기 이자누비시부 아이부 까마이 강나도이노바 시부 아이 소노 수비도 나트라디마 너희 누피 아토빠 암다 레이트라브라바 미기 마사두다 아두구마 와히 하이가노니 붕어 낭보아 소노 수이브 수이 하이바니 까이노 까이노바 낭 아시 따우시 이마 에이 마두 누파두다 레이브 송어 모이고 마두 누파도 얌 짜kho다부 누파네미 아스 누파드나 까이도르다나 짝kho테 하이바 하 누피 마사두나 소이드나 사크라 하이진키바기로 낭나 소노수비 하이시야 미 마사두다 낭 아시 따우리시 까리누 하이바니 와리 얌레 너 강폰테 하이 ngoksinaganuko hojik madugi matam nate 미나네 마짜닝원 와락테나 하이라마니네 아두다 강데 아이디 아두이 누피도 아이디 롱모 송어 모이고 나콩 아스 이마 너희 강ponte 아이나 짜khote 하이시니 와로에 adubu karigino haiwani 마얌 짜나디 아이가 마얌 짜나더브 누피네바 누피네나 마콕도 크라 레카파네 e nanga hana khangnabro 클래스메트네 아이가 타이나 마스터 동미나르파 아이가 얌 야나데바 머삭복 잉닝데 하이크랍네 아이노 헤이 미군다 짝kho테는 하이시부 낭부 그얌 짝kho다게 윰탕나바다기 누파 거망암비 낭나 그얌 해나 파라다나 하 미군 아도마이네 타이비야브로 leibu leiminaradi hui howdong phawba nungsinei haiba ama leibadiko 아이코이디 후이 호동 나티 마 페트롤 거 메켓거니 masidi taningdeko serantora nganganu 이마 너희거 하우저라카노 아이 ngasi masing laktanane yumlona bunupasda koai senthoksagi니 이스 하이 맛진나 세용네 맛에 아이 미땅 비오레 कैप्टा 하이자로 공테 비오레주네 빰디 거부가 하이자로 하이시니 마시기 누피자디 또비로노 아이 벤자레 하이시니 아시가 롱독 서럭푸디네 아이 분시 슈퍼 루고가네 라이닝 버 그노 떠러 짜짜르게 하이시니 낭네 낭 얌토네 루홍데바 야데 하이시니 낭 아인 하이시니 낭 예 할로 담자 까일리게 soitrang batrang ngangkanu ai ngaktang potharu khigeko imauna marol ama masak phajabane hai mai bima 컴온 빠보 ai yaudi noi nama sangang no ko 벤자예 모이 뭐 때문에 나오지 디자인 남니
Ngata na kai chatinu. ไอ้คนนี้มีมตัดที่มีนรสิ Kanano, nupiro. พอยนูปีเนี่ยปะ Nupi kanano haja. อ่ะพอกินนัดที่ปะนั่นทำตัวพัดลุยชะโลไอ้คนนี้มันจะเชื่อปะอ่ะชะลุยชะโลปะมาวันนู้นวิ่งตรงลงเกตเธอเลย Eh, trobi misa. Siam ayam pam de ting mam bro. Ai ngata si chala ka dung na ka habno.